Why everyone reads Rich Dad Poor Dad? Manpida haragana Rich Dad Poor Dad hariba lariksi paisa painingi paisagi matangda khangningi haiba mi khudingmakna kaidobagi paribano. Leiba ama nungai faba haibase lebak tu leriba pu khudingmak nungai yaifana leiba changi madugi asada manprisingi damakta Manipuri ama oina semjaba project ni padani pulan. Finance ki loshing leitaba yade puchida paisa paidaba yade khanma mi khudingmakna kaidobadagi haidana thirakpada 1987 Robert Kiyosaki na iba Rich Dad Poor Dad hariba lariksina ahan mistake ama oina hekta pagaleba aduna kari ki paribano kari kanaba lawba yabagi haibado du yengsiba Larikshida yauribasi maru oina Robert Kiyosaki masa manga thengarakpa paisagi of experiencing amadi mana piklingaidagi hauna mapa anina haibidi magi asengba apoko mapa amadi maga yamlu tinaba maiki mapa ganne mangonda pibirakhiba takpirakhiba paisagi oiba investing oiba loshing mayam adugi matangdaneba masida Rich Dad harishina magi mapa duguneba aduga Poor Dad harishina magi apoko mapa duguneba Larikshida Robert Kiyosaki ne piningiba maruwe message dine Akhoina paisa page haragadi akhoi mayam matamnariba traditional larik khutamse shi khaktanadi yara oiba finance ki oiba tongwana financial education amada kaleriba paisa paiba imungda horpa angangsingdadi finance ki oiba losingse yumda mamana mapana taeba adubu paisa paijidaba imungda horpa angangsingidi moida tariba finance ki pakta haibabu school college kaw larik kana tamu hayeng thabak achawa phangnaba thabak achawa tawradi paisa paiba mi oigani haibase shi khaktaneba adubu tasengna akhoida phangliba education system sidi thainagi industrial revolution horakpada industry worker amadi labor oina thabak tahonnaba shemkiba system khakniba masida finance ki oiba knowledge pakna phangdeba aduna neba mi ayambana financially struggle tawngani bise Larikshida chapter 8 yawe adubu mayamna main oyena khanaba chapter 3 khakniba chapter 3 adudi number 1 da the rich don't work for money manpida hargana paisa paiba singna paisa gi damakta thabak shude chapter 2 why this financial literacy manpida hargana financial literacy kari da kaliribano chapter 3 mind your own business manpida hargana nang nasagi business da focus do haibidi nang na suriba thabak tu nang nasagira natraga mi shubiribra haibidu munna khangu chapter 4 the history of taxes and the power of corporation manpida hargana tax ki horokpham amadi corporation lingbagi kanaba chapter 5 the rich invent money manpida hargana rich people na paisa haibase haudorakpani chapter 6 work to learn don't work for money manpida hargana thabak suge harabasu nasagi loksing henkatna basu gudabani paisa khaki shugudabanati aduna hojik chapter sing asida yawa maru oiba akhoina lokshin bada kana ni khanba idea khara yengseba ahanbada number 1 A person can be highly educated and professionally successful but financially poor. Manpida haragana mi ama highly educated oiragashu professionally successful oiragashu paisa di pairam daba yaiba kariguma mana finance ki loshing leramdragadi akoina mamangda su hakibaduneba hoji lairiba education system city industrial age matamgi thaina industry ma pusingna industrial worker puthoknaba machine paiba hainaba shemkiba yes sir gi education system neba aduna neba punsida yama darka laiba changdaba su yadaba paisa haibasi karino kamaina horai kamaina sijinani kamaina tungshingani amadi paisa na khoi gi damakta kamaina thabak suhangani haibase mi yamana khangnadrishi number 2 know the difference between asset and liability manpida haragana asset amadi liability khenaba khangu Robert Kiyosaki na haibigi matungina ne something that pays you haibidi nangonda paisa lakpa yaba potubu asset ka weba aduga something that costs you haibidi nangondagi pesa khibeya potubuna liability ka weba khudamoina harabada nangi yumgi ka ahangwa laibada madu nangna bhara santo e khalo adu erdi nangonda tha gi ren la aniba aduna ka adu nangi asset oiraniba adubu nangna laifam laitri haidana migi ka amada bhara lawraga laire khalo adu erdi tha gi ren thina ba nangondagi pesa satkaniba aduna ka adu nangi liability oiraniba sumaina nangonda paisa pusilakadaba asset singsina kari no aduga nangonda gi pesa khigadoba liability singsina kari no masak muna khangdopa changeba masi isam harabada nangi marumna kana no amadi nangi yeknaba na kana no khangdopa chamaneba number 3 rich people buy assets middle class people buy liabilities
and poor people buy stocks. Manpida haragana rich people singna asset leishileba. Middle class people singna liability layeba. Aduga poor people singna stocks leithueba. Haibadi pasha ba mi singna yari makai moida pasha lakpa yaba asset sing leishinaba ta hotnayeba. Adagi middle class people haibadi thabakti tawraga pasha di thokpa adubu saving tawdi kya ngamjidaba kangushina pasha paiba manaba hotnabada liability sing leishileba. Samna harabada masagi salary na konadrashu pasha paiba manaba loan lorga kara tang leishinbagumbaneba. Tabu loan lawba haibasi interest hundawribaneba. Adagi laikhiba kardusu chahi mangagi matung taragi matung dadi value umta yahoroiba. Aduga poor people singna haibadi pasha paidaba mi singna pot laibigi bitta kanadaba poche mayam pangaida leithueba. Number 4. Financial IQ is made up of 4 broad areas of expertise. Number 1, accounting. Number 2, investing. Number 3, understanding market. Number 4, the law. Manpida haragana financial knowledge laiba haragadi accounting khangba, investing haiba, market khangba, amadi law khangba shineba. Accounting khangba haibadi company gi business ki finance ki report yengba haiba, numbers sing adu paba haiba amadi understand tawba ngambadu neba. Adagi investing haiba haibashina paisa na paisa talhanba haibadu neba. Adagi market khangba haibashina market na kari pamnarige khangmadu neba. Aduga law khangba haibashina leiba amagi chatnariba law adu khangbaneba. Number 5. Money works 24 hours a day and can work for generations. Manpida haragana paisana thabak shuba haibashidi nongmada pungkut mari thabak shuyeba. Haibadi ayu nungthil naidana thabak shuyeba. Mashi akhoi Manipuri da hainaba shendoi ahing tumde haibaduneba. Adagi SSC fazana semau taragadi nang nasa khakishnatana next generation haibadi nangi charon suron gi phawba nang nasa leitra phawba paisa talaga lehogdaineba. Number 6. Avoid red race. Manpida haragana uchi lamjen tadanaba hotno. Haibadi ngasi nanga lupa chama talurena chama du mangloi thokpa hai nongalaga paisa leitrena amuk tan chatpa haibadi tala chara tawba pusi mahing du tadanaba hotno haibashineba. Mashi taroge haragadi nang ngasi talo paisa du dagi 10% or 20% da oi taragasu tungsil hogodamneba. Hai nongma natraga nongmadi paisa duna nangi mhosillaga thabak shuhalakpa yaidina. Aduna loishilakpada hainingbadi rich dad poor dad hariba lariksa finance ki oiba knowledge karimta laitriba asset haibashina karino liability haibashina karino khangdriba mi amadadi yam kanani khaleba. Adagi akoina paliba point singse shida sunatana test ki matangda real estate ki matangda amadi cooperation lingbagi kanaba singi matangda su yaweba. Hoi test ki matang law gi matang yawi haragasu nang nasada 10% panma yani haibidi nateba. Maramdi lam gi law khinai amadi market su khinaieba. Aduna ako ishada panba yabana kadai phawno aduga panba yadabana kadai phawno haibidi isha lepchagadamneba. Larishi nangna audio book oina tage haragasu YouTube da dum phangbane. Aduga nanga larik oina Amazon dagi leige haragasu ne description da Amazon gi link hapamgeba. Mayamda dum kana ni khale mayang e pam da amadi khangningba financial related topic sing lerga di comment piro akhang morge dum share